Ngasisu mahawsagumna Sanalibag Story Collection na mayamgidamakta nungairaba phunga wari ama puduna lakjare. Wari asigi mamingna apokpa mapana yonkhrabi ningol wari asibu ibirakpana pepe thoksong. Hauzik mayamgi mafamda wari asi khudol tamjari mayam punna taminarasi. Thaina mamanglay matamni laybidu mapuraybabu halakpa Piglibi masa ningol aduga ngairi ningol mapabu ngay na mamada hairap yengduna. Ima, babado lakani hairaga laktebu. Laybi masada nungsina yenglaga. Nangi babado thabak loidabagi lakpa yadaba oiramganiye. Hala anida ngayhak ngairasi. Ado isabusak lamabo. Lame. Ado oiragana isa hana karasato. Imadi napalaklago inasaragi. Asi haiduna laybi saksangna sangduna masagi sa khara hana thidokduna masabu pizarami. Adumna layringai laybigi nupa khomdondu mapanda thongdu thilai. Laybi mapuroi bagi khonjel du tabada masada. Ibema napasi halaklaba male. Imane thongsi amukta hanglugi nang saramuko. Asi haiduna thoglaktuna thongdu hangi. Asumna makhoi ani du punna saksangna sanglai. Chak thiraklora. Laybi mapure bagi saktu thiduna pirami aduga mahakisu thiduna masagi nakan oirapna phamdarei khomdon hinjangdu hairap yengduna kori hinjang lusidi saugri ne kemta leiramde aduna hingkhol da hawba saugri do hektuna hekta thongzilabani pare hayeng dingar kainom sasi hinjang hawba kaido chakhidaba kuiri hoi ningol mapagi wadu tabada aya hayeng di aikhoi gi nga thongdoraba hayeng nga chawa phangani Khondol amadi laybi makhoi anidu masagi mataudu yengzaraga pena noksai. Asumna namit asimasu hawkre. Nong manini hawzinkre adubu laybigi masadu khangawdana yamna kanna naraklami. Khondon magi nupigi manakta sanglaktuna. Laybi, nangbu haksangdu yamna ngamdrabadi. Amayba ama kaurga yenghansine. Selgidi nang khanjingano. Aina ngamnabu tawgani. Amayabado kaurunuda ngayak potharaga adu phakine nangna adumna phani dai phabra hairagadi ngasi keni sure phatri base laybi awaba maraktuda nafet tawna ai kisu tawri ai ki wabi baki mahutta isado amukta yeng piruso sanagani haina thokhibado yamna kuire Khomdon sor asangba mo hondokduna phare adudi nangso mehak potharamo aiso angangdo amukta yengluke asi haiduna khomdon masanapi ningol bu yengba thokhi mikup kharagi matungni khomdol amadi ningol mapa masa anidu punna laibina hiptuna leiriba adugi manakta changlei khomdon tapna laybi nangbu tumlabro Asi haiduna laybidu hawgalakpara haiduna ngayhaktingai. Adubu masi kari sulenglaktabadu ubada khomdol amuka hanjinna. Laybi. Ningol mamada yengduna. Baba, imasi yamna nungaina tumla male. Hawdok lagom si tumna sanuwo. Hoy. La'u adudi. Namase pothajarsanu. Ibagane chakmay thagalusi. Hoy baba. Asi haina duna mapambasado kadudagi thokhi matamdi asum hawki khomdona sa hinjangdu thongba thakpa loiraklaba adu phawbada laybidi masi phawba lengda yamna nungaina tumli matawduda khomdon masada ipagi ningol namado amukta hawdoro sak asabase khara pijasi ipa saksi thidu omagi hoi baba asi haiduna ningol mamagi manakta sangsinduna Mamagi masanongduna hawdoklami adubu laybidi masana adukanna masanonglibadu hawgatpa kawba leiramde matawdu khomdon pakhana changsilaktuna yengi Laybi kaino laybi hagulo laybi kaino ndarsibo laybi nang sakhiba yaro ye laybi Isasi kanada sinaram ke laybi nang sakhiba yaro ye laybi nang sakhiba yaro ye
ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ ꯂꯩꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛꯁꯨ ꯈꯣꯝꯗꯣꯟ ꯅꯤꯡꯉꯣꯜꯕꯨ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯊꯝꯂꯝꯗꯨꯅ ꯊꯕꯛ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯨꯟ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯅ ꯈꯣꯝꯗꯣꯟꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯈꯣꯝꯗꯣꯟ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤꯅꯦ ꯑꯉꯥꯡꯗꯨ ꯃꯇꯣꯝꯇ ꯌꯨꯝꯗꯨꯗ ꯊꯝꯂꯝꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯐꯠꯇꯦꯅꯦ ꯅꯪ ꯅꯆꯥꯗꯨꯒꯤ ꯈꯜꯂꯒ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯅꯕ ꯇꯧꯁꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯅ ꯈꯣꯝꯗꯣꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯑꯣꯜꯂꯛꯄ ꯍꯧꯔꯛꯈꯤ ꯂꯩꯕꯤꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯍꯥꯛ ꯃꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤ ꯃꯇꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯂꯦ ꯅꯤꯡꯉꯣꯜ ꯌꯥꯝꯅ ꯀꯤꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯃꯁꯥꯗꯨ ꯏꯪꯕꯅꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯈꯣꯝꯗꯣꯟꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯉꯣꯜ ꯃꯄꯥꯗ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯕꯥ ꯃꯥꯗꯤ ꯀꯅꯥꯅꯣ ꯈꯣꯡꯗꯣꯟ ꯃꯆꯥꯕꯨ ꯁꯠ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥꯅꯦ ꯏꯃꯥꯇꯣꯟ ꯀꯧ ꯄꯥꯕꯅꯅꯦ ꯅꯪꯒꯤ ꯏꯃꯥ ꯑꯃ ꯄꯨꯔꯛꯂꯕꯅꯦ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯈꯨꯕꯥꯛ ꯑꯗꯨ ꯈꯨꯗꯨꯅ ꯃꯄꯥꯗ ꯅꯣꯛꯇꯨꯅ ꯍꯥꯏꯖꯔꯛꯏ ꯑꯌꯥ ꯄꯥꯕꯥ ꯑꯩꯒꯤꯁꯨ ꯏꯃꯥ ꯂꯩꯔꯅꯤꯀꯣ ꯉꯁꯤꯗꯒꯤ ꯃꯦꯝꯇꯣꯟ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯏꯆꯥꯁꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯄꯝꯖꯒꯦ ꯄꯥꯕꯥ ꯏꯃꯥꯗ ꯄꯝꯍꯟꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ ꯃꯇꯝ ꯈꯔꯗꯤ ꯃꯦꯝꯇꯣꯟꯅ ꯅꯤꯡꯉꯣꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯤꯃꯤ ꯍꯦꯛ ꯌꯥꯎꯈꯤꯕꯗꯒꯤꯗꯤ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯈꯣꯡꯗꯣꯜꯒꯤ ꯃꯥꯡꯗꯅ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯁꯤꯕ ꯁꯥꯏ ꯑꯗꯨꯒ ꯇꯨꯡꯗꯅ ꯑꯃꯅꯤ ꯃꯦꯝꯇꯣꯟ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯩ ꯅꯄꯥꯗ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯅꯊꯧ ꯑꯗꯨ ꯇꯧꯕ ꯀꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥꯇꯣꯟ ꯊꯕꯛꯇꯨ ꯂꯣꯏꯅ ꯂꯣꯏꯔꯒ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯑꯃꯨꯛ ꯁꯣꯛꯂꯨꯆꯣ ꯑꯁꯨꯝꯅ ꯅꯤꯡꯉꯣꯜ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯆꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯈꯣꯡꯗꯨ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯨꯗꯤ ꯍꯦꯛ ꯊꯤꯖꯤꯟꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯄꯨꯔꯛꯄ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯨ ꯀꯥꯏꯔꯦ ꯃꯦꯝꯇꯣꯟ ꯃꯗꯨ ꯎꯕꯗ ꯁꯥꯎꯅ ꯊꯕꯛ ꯑꯃꯠꯇ ꯐꯖꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯅꯪ ꯑꯃ ꯆꯐꯨꯁꯦ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦꯕꯁꯦ ꯅꯪ ꯑꯃꯅꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯅꯪ ꯑꯩꯈꯣꯏꯗ ꯌꯦꯠꯅꯕ ꯂꯩꯕꯅꯦꯕ ꯆꯠꯄꯤꯈ꯭ꯔꯣ ꯑꯁꯨꯝ ꯂꯩꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯈ꯭ꯔꯣ ꯅꯤꯡꯉꯣꯜ ꯃꯃꯥꯇꯣꯟꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯛꯇꯨꯅ ꯏꯃꯥꯇꯣꯟ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀꯔꯤꯅ ꯁꯣꯏꯈ꯭ꯔꯦꯗꯤ ꯍꯥ ꯆꯐꯨꯁꯦ ꯃꯁꯤꯃ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯒ ꯁꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯅꯪ ꯈꯪꯕ꯭ꯔꯗꯣ ꯅꯪ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯗ ꯊꯥꯖꯤꯟꯒꯦꯗ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯅꯤꯡꯉꯣꯜꯕꯨ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯣꯜ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯃꯃꯥꯇꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎꯅꯨꯄꯤ ꯃꯤꯃꯤꯁꯨ ꯌꯥꯎꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯈꯣꯝꯗꯣꯟ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯒꯤ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯝꯇꯣꯟꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯅꯤꯡꯉꯣꯜꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯔꯝꯃꯤ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯃꯤꯅꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯉꯁꯤꯁꯨ ꯅꯤꯡꯉꯣꯜ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯃꯤꯗꯣ ꯏꯃꯨꯡꯗꯒꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯅꯨꯔꯥ ꯆꯐꯨꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯃꯤꯃꯤ ꯇꯤꯈꯠꯇꯅ ꯂꯥꯎꯈꯠꯂꯛꯏ ꯏꯃꯥ ꯃꯦꯝꯇꯣꯟ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯑꯌꯨꯛꯁꯤꯗ ꯂꯥꯎꯔꯤꯕꯗꯨꯅ ꯑꯁꯤ ꯌꯦꯡꯉꯨꯇꯨ ꯑꯁꯤ ꯑꯩꯅ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯗꯤ ꯂꯧꯊꯣꯛꯂꯝꯕ ꯀꯩꯗꯧꯒꯦ ꯁꯤꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯊꯝꯅꯒꯦꯕ ꯑꯩꯅꯦ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤ ꯗꯥꯎ ꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯠꯂꯕꯅꯦꯕ ꯑꯁꯤꯅ ꯃꯦꯝꯇꯣꯟ ꯃꯤꯃꯤꯅ ꯃꯈꯨꯠꯅ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯁꯠ ꯌꯦꯡꯂꯛꯏ ꯍꯥꯏ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯈꯣꯝꯗꯣꯜ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯋꯥꯏꯁꯦ ꯇꯩꯕ ꯂꯣꯏꯔꯦ ꯍꯥꯏꯔꯕꯗꯤ ꯅꯨꯔꯥ ꯆꯐꯨꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯒꯤ ꯍꯦꯛ ꯊꯣꯛꯂꯛꯐꯝ ꯃꯌꯣꯛꯅꯐꯝ ꯑꯁꯤꯗ ꯊꯝꯂꯝꯗ꯭ꯔꯕꯗꯤ ꯃꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯈꯣꯝꯗꯣꯜ ꯑꯆꯨꯝ ꯑꯔꯥꯟꯊꯤꯗ ꯃꯦꯝꯇꯣꯟꯒꯤ ꯋꯥꯗ ꯊꯥꯖꯔꯗꯨꯅ ꯅꯤꯡꯉꯣꯜꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯅꯤꯡꯉꯣꯜ ꯅꯤꯡꯉꯣꯜ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯏ ꯈꯣꯝꯗꯣꯟ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ ꯁꯤ ꯀꯩꯅꯣ ꯅꯪꯅ ꯑꯁꯤꯗ ꯊꯝꯂꯝꯃꯤꯕꯁꯤ ꯀꯔꯤꯅꯣ ꯄꯥꯕꯥ
ꯃꯦꯝꯇꯣꯟ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ ꯅꯄꯥꯒꯤ ꯃꯥꯡꯗ ꯇꯧꯁꯤꯟꯅꯔꯛꯀꯅꯨ ꯅꯪꯒꯤ ꯅꯇꯥꯇꯣ ꯏꯕꯦꯝꯃ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ ꯅꯨꯄꯥ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯅꯆꯥꯁꯦ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯋꯥꯔꯛ ꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡꯅꯦ ꯌꯨꯝ ꯀꯩꯒ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ 이마이시 탐밤 아무것도 내려로이 푸르가네 아무것도 와라 하우시 ngalingay sida ꯈꯣꯝꯗꯣꯜ ꯍꯧꯖꯤꯛꯇꯤ ꯃꯦꯝꯇꯣꯟꯒꯤ ꯈꯨꯗꯣꯡꯕꯤ ꯃꯇꯣꯟꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯐꯖꯅ ꯁꯨꯡꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯗꯨꯅ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯅꯤꯡꯉꯣꯜ ꯍꯣꯏꯒꯤ ꯈꯨꯟꯗ ꯎ ꯁꯨꯕ ꯄꯥꯈꯪ ꯑꯃ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯑꯝꯃꯤ ꯄꯥꯈꯪꯗꯨ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯅꯤꯡꯉꯣꯜꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯌꯨꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯤ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯃꯍꯥꯛ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯨ ꯄꯥꯔꯤꯅꯤ ꯄꯥꯔꯤ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯌꯨꯝꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯥ ꯃꯤ ꯑꯝꯇ ꯎꯗꯦꯅꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯦꯝꯇꯣꯟꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯦꯝꯇꯣꯟ ꯄꯥꯔꯤꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ 이붕어부 까나 이네 아이세 아라빠 군 아마다기니 군시기 그텔 마야이다 아이기 얌나 짜우부 우기 버품 아마 레이버네 마도 아이시 요라게나 칸바 아드다 버품 아두부 레이비나바 미오이 아마각 티자라빠니 마도 요라가 아이기 군다 아무 한자라게 하이나 멘톤 와칼 하이펫 칼리 우기 하이바 이스 ꯃꯐꯝꯗꯨꯗꯤ ꯃꯤ ꯌꯥꯝꯅ ꯆꯪꯕꯅꯤ ꯄꯣꯠꯁꯨ ꯌꯥꯝ ꯁꯤꯠꯄꯅꯤ ꯃꯗꯨ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯁꯤ ꯈꯟꯗꯨꯅ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯩꯅꯦ ꯑꯍꯜ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯀꯦ ꯃꯦꯝꯇꯣꯟ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯈꯣꯝꯗꯣꯟꯕꯨ ꯀꯧꯊꯣꯛꯄ ꯇꯍꯥ ꯆꯪꯈꯤ ꯃꯦꯝꯇꯣꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯉꯣꯜꯗꯨ ꯃꯀꯣꯛꯇ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯍꯥꯞꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯪꯂꯛꯑꯝꯃꯤ ꯅꯤꯡꯉꯣꯜ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥ ꯄꯥꯔꯤ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ ꯃꯍꯥꯛ ꯅꯤꯡꯉꯣꯜꯕꯨ ꯍꯦꯛ ꯎꯖꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ ꯏꯁ ꯅꯨꯄꯤꯁꯤꯗꯤ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯑꯩ ꯄꯥꯔꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯒ ꯃꯦꯝꯇꯣꯟꯅ ꯃꯔꯛ ꯐꯠ ꯊꯠꯆꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯅꯤꯡꯉꯣꯜ ꯃꯃꯥꯇꯣꯟ ꯊꯣꯛꯂꯛꯄ ꯎꯕꯗ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯟꯗꯣꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯦꯝꯇꯣꯟ ꯈꯣꯡꯗꯣꯟꯒ ꯄꯨꯟꯅ ꯊꯧꯂꯩ ꯈꯣꯡꯗꯣꯟ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ 이붕어기두부 kaya 사가니 그라 얌데다 ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯃꯁꯤꯡꯗꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯁꯦꯜꯁꯤꯗꯤ ꯁꯨꯔꯣꯏꯗꯧꯔꯤꯅꯦ ꯃꯦꯝꯇꯣꯟꯅ ꯐꯠ 이붕어 ꯋꯥ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤ ꯁꯦꯜꯗꯨꯗꯤ ꯁꯨꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯔꯩꯕ ꯈꯔ ꯑꯁꯤꯒ ꯄꯣꯠꯁꯛ ꯑꯃꯒ ꯑꯣꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯁꯦꯜꯗꯨꯁꯨ ꯄꯤꯔꯒꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯣꯠꯁꯛ ꯑꯃꯁꯨ ꯑꯩꯅ ꯍꯥꯞꯂꯒꯦ ꯅꯪꯒꯤ ꯄꯣꯠꯐꯝꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯣ ꯃꯗꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯥꯔꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯄꯥꯈꯨꯝ ꯁꯠ ꯄꯤꯗꯦ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯍꯣꯏ ꯑꯗꯣ ꯄꯣꯠꯁꯛꯇꯨꯗꯤ ꯑꯩꯒꯤ ꯃꯃꯜꯗꯨꯒ ꯆꯥꯟꯅꯕꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨꯒꯤꯗꯤ ꯑꯣꯏꯅꯤ ꯏꯕꯨꯡꯉꯣ 이붕어는네 ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯀꯅꯤ ꯑꯩꯅ ꯄꯤꯗꯧꯔꯤꯕ ꯑꯁꯤ ꯈꯣꯝꯗꯣꯟ ꯃꯦꯝꯇꯣꯟꯒꯤ ꯋꯥ ꯑꯗꯨꯗ ꯍꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠꯇꯨꯕꯨ ꯌꯨꯝꯁꯤꯗꯗꯤ 이붕어ꯅ ꯍꯥꯏꯔꯤꯕ ꯃꯃꯜꯗꯨꯒ ꯆꯥꯟꯅꯕ ꯄꯣꯠꯇꯤ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯑꯁ ꯅꯨꯄꯥ ꯅꯪꯁꯤꯗꯤ ꯍꯣ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯀꯩꯗꯧꯅꯗꯧꯔꯤꯒꯦ ꯏꯕꯨꯡꯉꯣꯁꯤꯒꯤ ꯄꯣꯠꯐꯝꯗꯨꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯗꯣꯛ ꯑꯣꯟꯊꯣꯛꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯅꯆꯥꯅꯨꯄꯤꯅꯦ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯄꯥꯝꯂꯣꯏꯗꯕ ꯂꯩꯒꯦ ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯑꯩꯕꯨ ꯃꯗꯨꯕꯨ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯧꯔꯤꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯃꯥꯕꯨ ꯁꯨꯝ ꯌꯨꯝꯁꯤꯗ ꯀꯥꯟꯅꯐꯝ ꯑꯃ ꯈꯪꯗ ꯊꯝꯂꯒ ꯃꯥꯒꯤꯁꯨ ꯃꯐꯝ ꯑꯃ ꯈꯪꯂꯅꯤꯗꯣ ꯃꯥꯒꯤ ꯃꯐꯝ ꯈꯪꯕꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯍꯧꯔꯅꯤ ꯃꯗꯨꯅ ꯐꯠꯇ꯭ꯔꯣ ꯄꯥꯔꯤ ꯃꯦꯝꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣꯅꯦ ꯃꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯕꯣ ꯃꯆꯥꯅꯨꯄꯤꯒ ꯑꯣꯟꯅꯁꯤ ꯀꯔꯤꯅꯣ ꯈꯣꯝꯗꯣꯟꯅ ꯃꯦꯝꯇꯣꯟꯒꯤ ꯋꯥꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯤ ꯃꯦꯝꯇꯣꯟ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯀꯩꯅꯣ ꯑꯃꯨꯛ ꯈꯜꯂꯒ ꯂꯩꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯈꯜꯂꯒ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯔꯁꯤ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ 이붕어기도 ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯕ ꯑꯃ ꯐꯔꯦ ꯑꯗꯣ ꯅꯨꯄꯤ ꯍꯥꯏꯗꯨꯕꯨ ꯀꯅꯥ
sida leirisiro asi haiduna thabak tawduna leiribi ningolda makudu thilaklami memton madu ubada mani asini isanapi ahanne ado ibungobo asi pamlabro yarabra haiba pari ningolda ngehak yenglaga hoi adudi hausimak adum is nungaireda hausi adum pukhro yarani ibungo aikhoi akaiba karisu leite nangna ne tawningba tawjaro ningol sanariba warido asum taduna leiba ngamsilaktre mapa khongdongi manakta sanglaktuna mapada yamna warawna yenglaga baba nang nasaningol ise nungsitrabo khomdon memtoni hena lungkhibana hai karino nang nangangido napa aina tawri base nang yaning di hari bro karino sida amuk yaning daba kaina masada ge ayaba amuk lawki ge dawri bro ai khoina tawri base magi phanaba amadi imung asigi phanaba ne masida mana yadaba yaroi hai chalu nafido khara nanba amaselo aduga ne yamna thuna tholo ibung asinga henba yaroi ai khoine wari loisinaramge pari imung asigi oiriba phibam si ubada yamna ngakna yengduna lei wakhaldasu apopu masa natabra baba ai se nangi na chani gondo ne ai ba masa khangrabo baba karam naina lamlan ba sigi tumindu na chalo ai bano na chabu adu laina maman yaudana mi sida pithokliba baba nang masi changmo hairaga madada mu kapsinaragli badu karigino changmo haldi para changu mi ngai dru lari basi ngo ningol mapabu warau bananga sidi masada pik thankre mapada warauna amuktang yenglamduna asumna hairamlaga imungda sangkre baba ai baba na haiba khudingma ai inmaga boyge baba baba ki yathang na chana hi dokjaro asumna pari na ningol bu yum adudagi putuna lagle ningol chatlibani haina tawribado kapada suloire pari ningol gi matauda ningol da yamna nungai tane yengduna mingdo ningol kawe aigina pari ngasai su haijakre khange ado ai khoina chali se kaidano ai bu puri se karaidano ai na tawgada base karino ai gi yumdane aduga ai nangbu karisu to holui ai gi nupi oina yumda leibiyo nang ai ngasidagi anoba punsi lambi amada punna chatminabagi ayabado nangna ifamda piyo ibung karigumba ibungki wahising asina asengba magda oirabani nachanba punsi asigi thadokbiganu asumna pari amadi ningol makhoi anido asum lepa leitana chalakbana ningol gi khundu lanthorakle aduga pari gi khundu yauraduna pari gi yumda changai pari ningol da hairap yenglaga yumse natai di khar zadre ado matam kharadi sida yana balaise haibu ai khara leiraga sil kitang natai zabaga khara simjinge ibung aigidi phasaba thiba amamuk leiti chapmane ibungna ikairibada aisu khange ado ikai gano ayu masida leibada nungaitaba amata leiroi piklingai imatongi miyot minaida nungaiba masak khanglaktrabane waduna talaklaba aigi punsi ase ibung nangi yumsida leiraba matungda mikup amata oirabasu aiba nokhanbiyu ko ningol nangbu yamna wabra wade ai wadi ibung asi haidana ningoldu mapagi maongdu amu ningsinglaktu kaplakle mahak mapabu sathina warokre asumna makhoi anidu pari gi mallaba segairaba yumdugi manungda punna sangminarakle pari ningolbu mafam sana famallaba matungda asumna hairi nang ya potharamo ai asibawdu thoge aduga phatjanglake kuiroi nasado yamna wana sure tumge hairabasu ngihak tumtho asi haiduna pari thokige tawi matawdu da ningol pakhatna ibong chakhino
ꯑꯩ ꯀꯨꯏꯔꯛꯂꯣꯏ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ ꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈꯤ ꯄꯥꯔꯤꯗꯨ ꯃꯈꯨꯠꯇ ꯑꯄꯤꯛꯄ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯅꯤꯡꯉꯣꯜꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯄꯥꯔꯤ ꯅꯤꯡꯉꯣꯜꯗ ꯅꯣꯛꯃꯤ ꯇꯧꯅ ꯁꯤ ꯂꯧꯁꯤꯜꯂꯣ ꯅꯪ ꯉꯁꯤꯒꯤ ꯀꯔꯤꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯅ ꯃꯁꯤ ꯈꯔ ꯆꯥꯁꯤꯜꯂꯣ ꯑꯩꯅ ꯉꯝꯕ ꯍꯥꯏꯕꯨ ꯃꯁꯤꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯅꯪꯕꯨ ꯄꯤꯖꯕꯁꯨ ꯉꯝꯗꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯏꯕꯨꯡꯗꯤ ꯑꯩꯗꯤ ꯌꯥꯔꯅꯤ ꯅꯪꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯖꯧ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯅꯕꯨꯛ ꯄꯦꯟꯅ ꯆꯥꯖꯔꯣ ꯈꯦꯔꯅꯤ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯈꯖꯤꯛ ꯂꯩꯔꯛꯄꯅꯤ ꯏꯕꯨꯡꯅ ꯆꯠꯂꯨꯔꯤꯕꯗꯣ ꯃꯁꯤ ꯂꯩꯕ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯒ ꯃꯔꯨꯞ ꯑꯃꯁꯨ ꯊꯕꯛ ꯑꯃꯒꯤ ꯎꯅꯔꯛꯄ ꯑꯗꯨ ꯆꯥꯁꯤꯜꯂꯣ ꯍꯥꯟꯅ ꯋꯥꯔꯤꯗꯤꯅꯦ ꯀꯣꯟꯅ ꯃꯌꯥꯝ ꯑꯃ ꯁꯥꯕ ꯌꯥꯏ ꯏꯕꯨꯡꯁꯨ ꯆꯥꯁꯤ ꯑꯩ ꯏꯇꯣꯝꯇ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯥꯔꯤ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯦ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯤꯡꯉꯣꯜꯗꯨ ꯄꯥꯔꯤꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯏꯕꯨꯡꯈꯛꯅ ꯏꯃꯨꯡꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯏꯕꯨꯡ ꯆꯠꯀꯅꯨ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯅꯪꯕు ꯋꯥꯍꯟꯕ ꯄꯥꯝꯗꯦ ꯅꯤꯡꯉꯣꯜ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ ꯏꯕꯨꯡ ꯑꯁꯨꯝꯅ ꯅꯤꯡꯉꯣꯜꯅ ꯍꯥꯏꯃꯟꯕꯗꯒꯤ ꯄꯥꯔꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯌꯥꯔꯛꯂꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯅ ꯄꯥꯔꯤꯅ ꯍꯥꯏꯅꯕꯤꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯍꯧꯔꯦ ꯅꯤꯡꯉꯣꯜ ꯉꯁꯤꯁꯨ ꯍꯜꯂꯛꯂꯒ ꯄꯥꯔꯤꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯝꯂꯤ ꯑꯕꯣꯛꯇꯣ ꯌꯥꯝ ꯐꯩ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝꯅ ꯐꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩꯕꯨꯅꯦ ꯃꯁꯨꯗꯧꯅ ꯇꯧꯕꯤꯌꯦ ꯑꯗꯣ ꯑꯩꯅꯅꯦ ꯌꯥꯝ ꯉꯛꯄ ꯑꯃ ꯂꯩ ꯃꯁꯨ ꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯩ ꯍꯥꯏꯌꯦ ꯃꯣꯏꯗꯣ ꯅꯣꯡꯃꯇ ꯎꯒꯦ ꯐꯪꯗꯦ ꯀꯣꯅꯨꯡꯗ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯏ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯊꯥꯈꯤ ꯍꯥꯏꯅꯩ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯑꯩꯅ ꯎꯗꯦ ꯍꯥꯏꯁꯤꯗꯤ ꯑꯗꯣ ꯇꯨꯝꯂꯁꯦ ꯊꯦꯡꯉꯦ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯑꯩ ꯊꯤꯟꯕꯤꯒꯦ ꯑꯩꯁꯨ ꯑꯗꯣꯝꯗ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯂꯝꯕꯤꯁꯨ ꯊꯣꯛꯑꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯤ ꯑꯃꯗꯤ ꯅꯤꯡꯉꯣꯜꯗꯨ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯃꯤꯟꯅꯔꯦ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯄꯥꯔꯤꯅ ꯆꯪꯍꯧꯔꯣꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜꯗꯨ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ ꯑꯣꯏ ꯉꯥꯏꯈꯣ ꯅꯤꯡꯉꯣꯜ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯊꯥꯖꯅꯤ ꯊꯥꯖ ꯅꯤꯡꯉꯣꯜꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯀꯅꯥ ꯑꯁ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒ ꯍꯧꯖꯤꯛ ꯂꯥꯡꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯍꯥꯏꯕꯅꯦ ꯃꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯄꯥ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯥꯗꯨ ꯅꯪꯒꯤ ꯅꯨꯄꯥꯅꯦ ꯍꯥꯏꯕ ꯑꯁ ꯁꯛꯇꯥꯗꯨꯒ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯉꯥꯏꯈꯣ ꯅꯪꯅ ꯁꯤꯗ ꯂꯩꯍꯧꯔꯤꯁꯤꯅ ꯀꯩꯗꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕ ꯑꯩꯗꯤ ꯁꯤꯗ ꯊꯕꯛ ꯂꯥꯛꯆꯕꯅꯤ ꯀꯣꯅꯨꯡꯁꯤꯗ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯅ ꯂꯩꯖꯩ ꯑꯗꯨꯒ ꯃꯥꯗꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯆꯈꯤꯕꯅꯤ ꯑꯣ ꯆꯥꯛꯊꯣꯡꯕꯤꯅꯦꯕ ꯌꯥꯔꯦ ꯆꯪꯖꯔꯣ ꯑꯗꯨꯒꯅꯦ ꯆꯥꯛ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯍꯜꯂꯝꯃꯣ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯍꯧꯔꯝꯗ꯭ꯔꯕ ꯅꯪ ꯑꯗꯨꯝ ꯅꯁꯥꯅ ꯈꯪꯖꯔꯣ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯉꯣꯜꯗꯨ ꯄꯥꯔꯤꯗ ꯊꯥꯖꯅ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯃꯇꯧ ꯇꯝꯗꯨꯅ ꯀꯟꯅ ꯋꯥꯔꯤ ꯂꯤꯔꯤ ꯄꯥꯔꯤ ꯅꯤꯡꯉꯣꯜꯒꯤ ꯃꯇꯧꯗꯨ ꯄꯨꯛꯂꯤ ꯄꯥꯏꯈꯩ ꯅꯣꯛꯏ ꯅꯤꯡꯉꯣꯜ ꯄꯥꯔꯤꯅ ꯅꯣꯛꯂꯛꯄꯗꯨꯗ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯃꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯖꯤꯟꯅꯕꯤ ꯃꯥꯟꯕꯤꯗꯣ ꯄꯥꯝꯃꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯒ ꯇꯝꯕꯁꯤꯗ ꯅꯌꯥꯒꯗꯣ ꯍꯤꯒꯠꯂꯗꯅ ꯀꯩꯅꯣꯃꯦ ꯅꯪ ꯇꯧꯏꯗꯨꯕꯣ ꯑꯁ ꯂꯣꯏꯔꯦ ꯅꯪꯅꯕꯨ ꯍꯦꯟꯅ ꯃꯥꯜꯂꯦꯕ ꯑꯌꯥ ꯑꯁꯨꯃꯥꯏꯅꯒ ꯍꯥꯏꯌꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯤꯡꯉꯣꯜꯗꯨ ꯊꯥꯖꯅ ꯀꯧꯔꯛꯄꯗꯒꯤ ꯊꯥꯖꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯊꯥꯖ ꯅꯤꯡꯉꯣꯜ ꯆꯪꯂꯛꯄ ꯎꯕꯗ ꯅꯪ ꯂꯥꯛꯑꯕ꯭ꯔꯥ ꯍꯣꯏ ꯁꯤꯗꯒꯤ ꯁꯦꯜ ꯃꯌꯥꯝꯁꯦ ꯂꯧꯁꯤꯜꯂꯨ ꯍꯥ
ꯁꯦꯜꯁꯦ ꯎꯕꯗ ꯉꯛꯄ꯭ꯔꯣ? ꯑꯗꯣ ꯉꯛꯀꯅꯨ. ꯉꯛꯀꯅꯨꯀꯣ. ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯁꯦ. ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯌꯥꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯕ. ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ. ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯁꯤꯕꯨ ꯏꯐꯝꯗ? ꯊꯥꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯁꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯄꯥꯝꯂꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯄꯥꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ. ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯜꯁꯤꯒ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒ ꯑꯣꯟꯅꯁꯤ ꯍꯥꯏꯕꯅꯤ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯉꯣꯜ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ. ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯈꯨꯠꯇꯨꯅ ꯈꯔ ꯄꯥꯏꯈꯠꯂꯒ ꯊꯥꯖꯒꯤ ꯃꯁꯥꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯒ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯦ ꯈꯟꯒꯅꯨ ꯑꯗꯨꯒꯨꯝꯕ ꯇꯨꯀꯠꯆꯕ ꯋꯥꯈꯟꯗꯣ. ꯅꯤꯡꯉꯣꯜ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯁꯦꯜꯒ ꯃꯇꯤꯛꯅꯔꯣꯏ. ꯅꯪꯒꯤ ꯁꯦꯜ ꯈꯔꯁꯤ ꯎꯔꯒ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡ ꯄꯥꯔꯤꯕꯨ ꯅꯊꯩꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯃꯄꯣꯛꯁꯤꯒꯤꯗꯤ ꯇꯣꯛꯈ꯭ꯔꯣ. ꯃꯄꯣꯛ ꯆꯥꯃ ꯄꯣꯛꯂꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣই. ꯑꯗꯨꯛ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯋꯥꯈꯜ. ꯈꯨꯟ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯗ ꯇꯨꯀꯠꯆꯩ. ꯃꯤ ꯃꯆꯥꯒꯤ ꯋꯥꯈꯜ. ꯑꯩꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ. ꯑꯁꯨꯝꯅ ꯅꯤꯡꯉꯣꯜꯗꯨ ꯊꯥꯖꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ. ꯊꯥꯖ ꯅꯤꯡꯉꯣꯜꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯍꯧꯏ. ꯅꯤꯡꯉꯣꯜ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯄꯥꯔꯤꯗ ꯍꯥꯏꯗꯣꯛꯂꯝꯗꯦ. ꯃꯍꯥꯛ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯔꯤꯗ ꯈꯪꯍꯟꯕ ꯄꯥꯝꯗꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯍꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯄꯥꯔꯤꯕꯨ ꯀꯧꯔꯛꯄꯗꯣ. ꯄꯥꯔꯤ, ꯏꯕꯨꯡꯉꯣ ꯄꯥꯔꯤꯕꯨ ꯂꯩꯕ꯭ꯔꯣ? ꯅꯤꯡꯉꯣꯜ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯀꯅꯥ? ꯁꯤꯕꯨ ꯄꯥꯔꯤꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯣ? ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯔꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯄꯥꯔꯤꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯈꯨꯔꯥ, ꯀꯔꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯏꯕꯨꯡꯉꯣ, ꯅꯪ ꯂꯩꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯎꯄꯨ ꯑꯃꯈꯛ ꯆꯜꯍꯟꯒꯦ ꯈꯟꯗꯅ ꯂꯥꯛꯄꯅꯤ. ꯌꯥꯅꯤ ꯈꯨꯔꯥ. ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ. ꯑꯗꯣ ꯏꯕꯨꯡꯉꯣꯕꯨ ꯍꯪꯆꯤꯠ ꯑꯁꯤ ꯈꯨꯔꯥꯒꯤꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯤ. ꯑꯗ ꯏꯕꯨꯡꯉꯣꯁꯨ ꯏꯕꯦꯝꯃ ꯑꯁꯤꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯔꯨ ꯂꯥꯛꯑꯣ. ꯈꯨꯔꯥ, ꯀꯔꯤꯒꯤ ꯆꯥꯛꯂꯦꯟꯅꯣ? ꯏꯕꯦꯝꯃ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯍꯪꯆꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯤꯔꯝꯗꯒꯤ ꯂꯥꯛꯀꯗꯕ. ꯃꯥꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯛ ꯇꯥꯛꯄꯒꯤ ꯊꯧꯔꯝꯅꯤ. ꯏꯁ, ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯗꯧꯔꯤꯕꯨ. ꯈꯔꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯜꯂꯅꯤ. ꯍꯣꯏ ꯈꯨꯔꯥ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ. ꯅꯤꯡꯉꯣꯜ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯛ ꯆꯥꯎꯕ ꯆꯥꯛꯂꯦꯟꯗꯨꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯁꯦꯠꯂꯒ ꯆꯠꯀꯗꯧꯔꯤꯕꯁꯦ? ꯑꯩꯈꯣꯏꯒꯤ ꯑꯃꯟꯕ ꯐꯤꯁꯤꯡ ꯑꯁꯤꯕꯨ ꯁꯦꯠꯂꯒ ꯆꯠꯄ ꯌꯥꯕꯁꯨ ꯅꯠꯇꯦ. ꯀꯔꯥꯏꯗꯒꯤ ꯐꯤ ꯁꯦꯠꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯤ ꯀꯩꯝꯇ ꯋꯥꯒꯅꯨ. ꯅꯪ ꯑꯩꯒꯤ ꯑꯔꯩꯕ ꯈꯔꯁꯦ ꯃꯁꯤ ꯑꯗꯨꯝ ꯁꯦꯠꯂꯒ ꯆꯠꯁꯤ. ꯃꯁꯤꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯃꯤꯒꯤ ꯉꯝꯖꯕꯤꯅꯤ. ꯁꯦꯜ ꯄꯥꯏꯕ ꯑꯉꯝꯕ ꯃꯈꯣꯏꯗꯤ ꯑꯇꯥꯡꯕꯗꯣ ꯑꯗꯨꯝ ꯁꯦꯠꯁꯅꯨ. ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯁꯤ ꯁꯦꯠꯇꯨꯅ ꯆꯠꯂꯒ ꯂꯣꯏꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ. ꯂꯥꯛꯂꯦ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ. ꯅꯤꯡꯉꯣꯜꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯄꯥꯔꯤꯅ ꯅꯝꯗꯅ ꯅꯤꯡꯉꯣꯜꯕꯨ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯄꯨꯔꯛꯂꯦ. ꯃꯐꯝꯗꯨ ꯌꯧꯕꯒ ꯄꯥꯔꯤ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯝꯕ ꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯇꯞꯅ ꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯣ. ꯑꯩ ꯑꯁꯤꯗ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ. ꯀꯥꯏꯗꯅꯣ? ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯦ. ꯑꯩꯁꯨ ꯂꯥꯛꯀꯦ. ꯇꯜꯂꯦꯕ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ. ꯀꯨꯏꯔꯛꯑꯣꯏꯌꯦ. ꯊꯨꯅ ꯂꯥꯛꯀꯦ, ꯂꯩꯔꯝꯃꯣ. ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯅꯤꯡꯉꯣꯜꯕꯨ ꯊꯝꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ. ꯃꯌꯥꯝ, ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯃꯥꯟꯕꯤ ꯑꯅꯤ ꯌꯧꯁꯤꯜꯂꯛꯂꯦ. ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯆꯪꯂꯛꯏꯕ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯁꯦ. ꯃꯌꯥꯝꯗꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯛꯏ. ꯑꯗꯨꯝꯅ ꯃꯌꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯑꯗꯨ ꯅꯤꯡꯊꯤꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯂꯛꯏ. ꯃꯥꯒꯤ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯃꯥꯟꯕꯤ ꯍꯥꯏꯕꯗꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯇꯞꯅ ꯆꯪꯂꯛꯏ. ꯃꯌꯥꯝꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯩ. ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯗꯤ ꯌꯥꯝꯅ ꯉꯛꯅ ꯆꯞ ꯌꯨꯡꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕꯗ ꯌꯦꯡꯗꯨꯅ ꯂꯩ. ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯉꯣꯜꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯁꯝꯕꯤꯔꯛꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯗꯤ ꯊꯣꯛꯂꯤꯕ ꯄꯨꯝꯕꯗꯨ ꯋꯥꯈꯜ ꯑꯃ ꯇꯥꯖꯗ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯍꯟꯕꯗ ꯍꯪꯂꯤ. ꯄꯥꯔꯤ ꯍꯟꯕꯅ
ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯤꯡꯉꯣꯜ, ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯅꯪꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯑꯗꯣ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ, ꯑꯩꯅ ꯅꯐꯝꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛ ꯂꯣꯠꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯒꯤꯁꯨ ꯃꯔꯝ ꯑꯃ ꯂꯩꯈꯤꯕꯒꯤꯅꯤ꯫ ꯑꯩ ꯏꯆꯝ ꯆꯝꯕ, ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯕꯤ ꯃꯤꯇꯥꯗꯕꯤ ꯅꯨꯄꯤ ꯃꯍꯧꯁꯥꯗꯒꯤ ꯄꯥꯝꯂꯛꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯅꯐꯝꯗ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯁ ꯃꯥꯟꯕꯤꯒꯤ? ꯃꯗꯨꯁꯨ ꯑꯩꯅꯅꯤ, ꯑꯩꯅ ꯁꯤꯟꯕꯅꯤ꯫ ꯅꯪ ꯅꯨꯡꯁꯤꯗꯦꯁꯣ, ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯒꯤꯔ? ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯕꯒꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤꯔ? ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯍꯟꯕ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯐꯠꯇꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯈꯣꯝꯗꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯑꯣꯏꯔꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ꯫